Manipur se so water labor yaroi Manipur labor by Chino putting Maki Apo Chino Haktani Imam Matane Bam the Pope Chino Haktani Manipurda Hanashu Aidi Toki de Bran Kande Hanasum Wari Wari Hanagi Wari Sum Kenato Jabda the Matung the Sutolok the Hoishino Akoi Mafamasi Hagatare Alaman Lai Haktagi Nixing the talk to Matam Haitare English Harga from time immemorial Hanasauba Ibudo Wangrengi Mapamni Yamna Mayamna Mapamji Heklapada Mapaji Hek Yoga de Sada to Jumba Knodava Hyper time Aduguma Yam Shakti Leva Ibudo Mapamni Mapamashi Hanbada Ibudo Tabon Jerga Ima Tanin Kombibu Abo Jerga a Shang Shuken Tojeroi Wahimanga Taradan I Tamjagi Akoi Manipur se I say Matak to hijack Hanaki La Iva Me Tam Ohum Sidadi Sahi Ani Purama Kargadava Yamna Laiva Kiva 2023 Megi Tam Ohum Dagi Hokiva Laiva Kiva Todo Hivatare Manipur State Singilam the Shu Yamna Sopa Mafam Uhidava Mafam Kaya Lermani Tapaki Lamsida Awami Tang with the Hivatare Kendra number 1 Kundrakam AC in our location Tapaki Lam the Shu in our location Assembly constituency Kundrakam Visiga so the Kada Hivatare Nasia Point Lejeriba we know Ranjit Ki Sugunu Assembly constituency Siga Hen Masigi like a Kiva Togo to the Pide and Sopa Hivatare and Sugunu Shero Hari Sugunu Assembly constituency Sida appointed Taja with the Shu Atay Kianesimu Shariba Kundi Mamani dog touching Kuno the Gihoraga Adu Hen Satina Sopadi Shero Sugunu Hoju Pauda Aina now Ranjita Hangada relief came the Labishu Loin of Lunda Hanjanapam Brana in a mon Hambakanda Namdri Tamo Away Shakana Suto Bigani Hiraga Maimukai Tumna Sakraba Oi Sherodana Kitang Machine Hena Haitare 70 around a little more than 80% Gumadi Hale Sugunu the Shu and the Mina Handi Hale Adubu Hanale Madu Loin of Halapadi Yam Kudong Sajaba Maimukai Kudak Tehta Sabam the Bangu Kramasu relief came the lady Lopai Mayam Chandra Handelana Nabadi Yam Kana Honari Hydra Mama Haibi Ado Aina Kanoto Jabagi Wana today Mayam Nung Shibidra Shora San Bidra Hydatare now Ranjit Ma Tarutare Hydatare Miyangi Pakoloi was Mayangi representative Poina Mayangi Sheva Tauba Adugamagi Mamani Haibagi Wana today Mayam Nasuheno Dictus now location up and Vidamuduri Aquagi Shora San Vidra Duga Mayam Nung Shibidra Party Sahitra Manga Mayangi Sheva Taujabaduda Marumapang Makal Makin Kaya Sing the Geese announcing the Pakagi announcing Aquagi now Ranjit Yan Handada Yamna Mabuksian Shingba Higatare Ima Tagatbagi Wanati Ken Sigi Praja Signature Hena Kangi Manipurgi Praja Signature Hena Kangi Mabuksian Shingba Lay Hargan Lay Laite Hargan Laite Sai Hargan Sai Sadi Hargan Sadi Finally Migi character Buksian Shingba Integrity Leva Stain labor, Masagi principle labor, Hibase, Machine of Kaidagi, Mioibagi, Magun Hibatare, I my mamam and I Tagapi one as a deal. And on top of that, Matona labor, Hibatai. I know Lanudadi, I canano, come what may, Chenagane Hiba, Aduna, I now Rendice, Yam Namakoigumba, leaders say I Manipura, Yam Nadar, Lay, I hijack in a city, Mahamas, I hijack in it. Aduish Matata Akogi Ka Hibatarico, Songa Ka, and my case later. Manaki and Rasidi Mihud were Mashi ID Akoi Punamaki like Pava Amuka Hena Shogunuke and the Sishu Hena ID like Pavani. Yes, opposition the labor ma
ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯐꯪꯗ꯭ꯔꯒꯁꯨ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯀꯦꯟꯗ꯭ꯔꯁꯤꯗꯩꯗ ꯑꯋꯥꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯨꯄꯥ ꯊꯣꯛꯅ ꯃꯥꯌꯣꯛꯅꯒꯅꯤ ꯊꯦꯡꯅꯒꯅꯤ ꯂꯥꯛꯅꯤꯡꯕ ꯃꯤ ꯂꯥꯛꯁꯅꯨ ꯍꯥꯏꯅ ꯃꯥꯅ ꯊꯧꯅꯥ ꯂꯩꯅ ꯀꯦꯟꯗ꯭ꯔꯁꯤꯗꯩꯗ ꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯒꯅꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯥꯟꯅꯕꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯗꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦꯅ ꯍꯥꯏꯖꯕꯩ ꯋꯥ ꯅꯠꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯀꯦꯟꯗ꯭ꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯁꯨ ꯌꯥꯝꯅ ꯂꯩꯁꯨ ꯂꯩꯕ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯈꯪꯉꯦꯕ ꯁꯨꯒꯅꯨꯗ ꯀꯔꯤ ꯊꯣꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯝꯗꯧꯔꯤ ꯈꯔ ꯂꯥꯞꯅꯕꯗꯒꯤ ꯇꯣꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯒꯁꯨꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯔꯟꯖꯤꯠꯁꯦ ꯃꯥꯒꯨꯝꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯣꯔ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯁꯨꯒꯅꯨꯒꯨꯝꯕ ꯈꯔ ꯃꯇꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯦꯛꯁꯤꯇꯤ ꯑꯣꯏꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯕ ꯃꯤꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯐꯪꯁꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯦꯡꯉꯒ ꯑꯩ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯕꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯩꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯑꯅꯤꯔꯣꯝ ꯃꯁꯤ ꯃꯌꯥꯝꯁꯤ ꯐꯨꯡꯒꯠꯇꯅ ꯍꯥꯏꯕ ꯇꯥꯏ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯁꯤꯗꯩꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯍꯤ ꯑꯅꯤ ꯐꯥꯅ ꯃꯌꯥꯝꯁꯤ ꯑꯋꯥ ꯑꯅꯥ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯨ ꯈꯤꯇꯪ ꯉꯥꯛꯇꯪꯁꯨ ꯀꯥꯎꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯤꯝ ꯁ꯭ꯄꯤꯔꯤꯠꯇ ꯁꯥꯟꯅꯕꯒꯤ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯇꯤꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯁꯤꯒꯨꯝꯕ ꯁ꯭ꯄꯤꯔꯤꯠꯁꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯥꯛꯁ ꯇꯧꯕ ꯑꯣꯏꯅ ꯋꯥꯗꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤꯅꯆꯤꯡꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯝ ꯋꯥꯗꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯁꯨ let us forget and forgive ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯗ ꯑꯩꯈꯣই ꯌꯦꯡꯉꯒ ꯃꯁꯤ ꯍꯥꯏꯗꯅ ꯃꯤꯇꯣꯞꯇ ꯀꯔꯤꯗ ꯑꯃꯗ ꯃꯄꯥꯟꯗꯒꯤ ꯐꯣꯔꯦꯅꯔꯗ ꯀꯔꯤꯗ ꯑꯃꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯏꯟꯀꯔꯦꯖ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥ ꯑꯃꯠꯇꯅ ꯏꯄꯥ ꯑꯃꯗ ꯄꯣꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯖꯩ